ngasi hauzik phawgi maroi ba pauseng Manipur gi ngkai gi matang da Survey of India made Survey of Myanmar anina mamang sahida Dehradun da inakiba agreement review to hangani haina Chief Minister N Biren phongdu khre amadi lupa crore ani henbagi sana kg 3.3 mari ga konana mi ama custom preventive force mori amadi anti smuggling unit imphal na fare khurumjare IS3 pawmieng tabiriba simutaram nokjare Hozima pungi bapau. Wathok oiriba Manipur gi ngamkai gi matang da Survey of India amadi Survey of Myanmar anina mamang sahida Dehradun da inakiba agreement ta Manipur gi interest sokpa wafam yawrum labadi madu review to hangani haina Chief Minister N Biren phongdokre. Wafam masinga si International Day Against Drug Abuse and Illicit Trafficking gi rally amalam thabagi thorom da phongdokhibani. Chief Minister na makhatana Dehradun da inakiba agreement adu international boundary gi matang da phangkiba mifam oiramba yai mifam adu ga mari leinana Manipur sarkar da wafam amata khangalamba leiti haike Manipur yamna pikpalam amani border pillar issue gi matangda yanaba ama puraktriba fawba fencing tawbagi thabak lepkadabani haina central government ta Manipur sarkar na khangan khiba leikre ngarang su Manipur sarkar na ai bacharol ama piduna sarkar gi phirep amuka hana khangan khe Manipur ngamkhai gi oirakli ba phiba masiki matangda Manipur sarkar na Revenue Minister na Chairman Oiba High Power Committee amang ngang semkre committee asina spot verification tawduna kupna yengshingani asumba ama khangdoktana border pillar gi maramda pangtok tokshinba yaroi joint survey tawada Manipur gi mihut yaudana pangthoklamba oirabadi madu sarkar asina yaba ngamloi ipa ipuna thambiramba aikhoi gi lam mangba yaroi leingak amasigi damak chapsana thengnagani haike border pillar gi mathangala aibasi Manipur yam sensitive boy aikhoi gi lam si di yamna pixpi adu gi historical backgrounds mayama Myanmar ga aikhoi gi tawna gi report adu du leibani madu hairiba posi kudak tak kari masatha wala iragadi until the unless yanaba ma porokti bawdi masi thabak lep kadabani haiba lepiu haiba gi koi request ma central government tawkre in the meantime hojiki sports yong tang koi verify to budakale aduna koi gi high power committee ma especially for the border pillars dispute same gre madugi koi da si inagadori natraga si tagodori haibe ko the correspondent kari gonta khangalamba leite ko da kadi kadudi international gi poni Manipur gi oiba state ki border gu magre mo sopo ragade they have to inform us maram di already ekoina haigri si joint survey to kana Manipur mi gi mi hu hon gedum ne haibu adu violator magade ekoi madu fight ko ni ko review to hon gene ngasi pangthokiba International Day Against Drug Abuse and Illicit Trafficking numit palan ga mari leinana Narcotic and Affair of Border amadi Narcotic Central Bureau Manipur na sinduna rally ama ahanba Manipur Rifles agi Chief Minister N Biren lam thakhe khongsat asina Imphal gi akoi bada chatlaba matung amukhana first MR da thungkhe let's develop our life our communities our identities without drugs let's live without drugs haiba thimda pangthokliba palan tharomase Manipur gi mafam kaya da su hauzik pangthokle Lupa crore ani henbagi sana kg 3.3 mariga konana mi ama custom preventive force mori amadi anti smuggling unit imphal na fare ngasi sangakhom da laiba custom division imphal gi office ta pangthokpa paumi singa unabada division asigi assistant commissioner RK Darendra Jitna haikibada ngarang imphal mori lambi gi khudeng thabida tata tipper ama check tawbada sana sing adu phagat pangam khibani sana adu purakpa Muhammad Askar Kauba chahi nifuram suraba mayang imphal Bengal may lekai dagi mi ama su fari haike kg gi mathak ta phabani khoina adu bu hodi phawda kg 100 mukti right for disposal le je khoi rombi ya gi khoi hajik le SBI ga khoi yam kan tai ko thamnani right ta matungda SBI ni yo lege hare ga ji dum hajik lom ta ko ya Jahabai ba gari si thabo phadi ba ahan ba ko gi dimper gari dum tata dimper dum si pore isi adu loilen na tata hajiki dimper si jo phare si haji tawisi duga haju phawda hande ki sahi si oina haju phawda phari ba sida narang phari ba 40 pieces na sina pa ai
International Day Against Drug Abuse and Illicit Trafficking ki thorom CRPF Group Center Langjingna Sinduna Group Center asigi auditorium da supang thoke CRPF amadi Manipur Police ki makok thongba official kya susar kya ke resource person singna drug sabana khunai amadi miyoy bada mangan ba amadi matau karamna drug thingadagi haibagi matangda wafam kaya phongdukna ke Narcotic Affairs and Borders ki SPW Bashuna Manipur si Myanmar amasung South East Asia gi lebak singdagi drug pusilakpham oibatan natana India rom dagi sungba drug sungbada sijinnaba polam kaya puthok kinabagi lambi oibana thingbada kudong sadaba kaya mayoknare heroin number 4 amadi atay mayay kaba chinjak sungbada sijinari bakani lamdamasida paksana thari ekar amada opium kg tararom thoi opium kg amadana market ta lupa lising humudra pibana ekar ama popi thabada farmer singda lupa lakh taret lom sendong phangbana paksana thanabani haukiba sahida lupa crore chama kuntrama palongi popi mangan takhan kre drug thingnana ba khona bada CRPF amadi state asida leiriba security agency singna ningthina tengbang pirabadi mai pakani haike एक तरह से तलवार पकड़ के काटना मारना जेल में भेजना ये पुलिस का काम है वी आर एक्सिक्यूटिव पार्ट ऑफ द गवर्नमेंट जैसे कोविड करना पकड़ना कन्विक्शन देना ये पुलिस का पार्ट फिर उसके बाद सबसे जरूरी बात क्या है सबसे जरूरी एस्पेक्ट जो है ये है डिमांड रिडक्शन अगर ना हो अगर डिमांड रिडक्शन अगर देखा नहीं जाए उसको नजरअंदाज कर दिया जाए तो ड्रग की समस्या रोकने में काफी परेशानियां आ सकती है International Day Against Drug Abuse and Illicit Trafficking amari leinana Nambol Police amadi Cleopatra Fitness Center Nambol anina puna sinduna ngasi Nambol gi akoibada khongsat amasat khre Nambol Police Station gi mamang dagi OC Chandrasekhar na lamthaki ba khongsat adu Nambol Kaithal phawba chalaga Police Station phawba amuk halakhe Nupi Police yauna Police personnel kaya amadi Fitness Center gi proprietor Opendro Susaruk yake OC Chandrasekhar na hawalagli ba mirol na maru oina naha singna mai kaba nisagi ipakta tauduna leiriba se miyamga loinana kannan ba honaba mathau tai haike bagi maru oiba thim di koi message pa yanda pining isi je Manipur gi drug sinna bagi am chang hingalakpa asiguma se thingnana ba adai mayam da awareness pi bagi adai lene ngase koina chachaga thrisi Cleopatra Fitness Center hajik koi gi angang nauriba youth chingjiga chinminari si purpose di andi police ka tana masigum drug ki kano se thingbangam da banina अखोगी सिविल ऑर्गेनाइजेशन अदगी सिगी जिम की लेबना सिंग पुनः सुम रैली असी नमोल की अकोइबदा लेबा अखोगी जगह सिंग चलला कांदा मयाम मेसेज अमा पीनबगी पर्पस दा कोइना तौजबा सिनजबा रैली International Day Against Drug Abuse and Illicit Trafficking ki thoram tongan ba club organization kayana su sinduna pangthuknare hauzi aten ma brem talokjare babo Quick zone gidi tata college di mamal suma phang kuding cham mane yo suma ngaroi pista salabni na adu suma takta superlink footing gi offer me amum pirisi di tas electric drum no sin bagum na yo tisin bayar dudi sanagi mohut yangna sin bayar MS Iramdam ki Laisil Aqua Project Private Limited Kabo Laikai Dolaland Dalaiba Ekogi Factory da 250 ml 500 ml 750 ml 1 liter amadi 20 liters packaged drinking water marangkai nu phangbiragani naungnu puthok saba packaged drinking water asigi taste kaw sungam ngamloi Bohagi mustard amadi refined oil the taste of Assam Bohagi oil chabiu Karupati oibiu masida sunatana lucky coupon price mayam amasu leijari adongi manak nakpa store dagi phangbigani Movel Furniture Monsoon season gi oina Movel Furniture Imphal na Manipur miyam da mega furniture sale shadani fu phawgi discount pijari asida natana modular kitchen khakta oina lebiba matamda dining set ama khudol oina tamjari nasimag lengsin biraksi Movel Furniture Kwakatel near Imphal College aina isasinsi medical gi profession se chaning bedagi karamba mafamda afaba oja krai da legadagi haina khirakpani last aina committee jabani ain binita ning thangjam ai handak ni 2018 sida manipur gi oina top ta jaban every week test series na pangthok le exact question jing je angang china parikha ja changmur kan angang harauna nolga tholokpa net exam gi oina hairaga di manipur pumbada comment sina care lobi base yamna hengadra haiba ai thajaban Chabada Hauraba, Haksang Soktaba, Bohagi Mustard Oil, the taste of Assam. Distributor Oining Masingna, mobile number +917578007064.
Guwahati da contact tobirak po yagani Bohagi Mustard Oil. Unique Education, the first CBSE and ICSE coaching center at Imphal. Admissions open. 5 months foundation for CBSE class 9 and 10. 5 months foundation for CBSE class 12 science private candidate. And 5 months foundation for CBSE 11 science. Class commences on 28 June. Unique Education. Sega Road, Konjeng Hazari Lekai, opposite Sangai Express. Are you confused about your career after 10+2? If yes, then get in touch with SS Career Solution, 2nd floor Gypsy Building, Pauna International Market, Pauna Bazaar. Best career counseling center in Manipur. Hakchangi labor solakpadagi producing attaba, hakchang choktarba, tumba chaba yaraktaba, khong hamba nungaraktaba singidamak, amatta nayaba upaidi, Jolib syrup, amasu Jolib capsule wo changne sinabiyo. ब्रेक की मतुंग में मतराम नोकचरे मखा ताबा पाउदा इम्फाल जिरी लंबी द लैबा मक्रू थोंग चटकिबा तांग कुन मरी दगी यादना लाखिबा अदु मरी लेनबा सिंगना सेंजिनदुना ngरang numitang pung 8 lom taba matam dagi mahusagum gari lanba hokre Wangoi Wahengbam Laikai, Tonaujam Laikai, Longjam Laikai, Amadi Taudam Laikai gi, Ising Isauna Awaba Mayuknari Bat Mio Singda, Ram Krishna Mission gi Mio Singna, Seng Hawaii Amadi Sana Taknaba Polam Sing Mating Pikre. Ngasiyo pung taruk makairom taba matamda Rims Road ki Lalambung Makong Pukri Maya Dalaiba, Lala Optics Clinic Mamangda, Hand Grenade Amaleramle. Police na soyangam yawda na lokthokre, kanana karigidamak bom adu thamlambano haiba chap saba khangbangam dre. Manipur State Legal Services Authority gi miyeng makhada District Legal Services Authority Chandal na sinduna International Day Against Drug Abuse and Illicit Trafficking ga mari leinana awareness program ama More Ward number 9 da leiba Jatri Niwas ta pangthokre resource person oina S Manoramana child trafficking gi matangda wangang ke Sida koina tawjebse more sida akoi border area su oibanina maruina koi child trafficking se am line to hai tare sidagi akoina angang jingji pusalaga Myanmar da khongkam kan madum yogre adu sigi child trafficking je handak tasu case me amma akoi Chandel district tagi Chuchampur district tagi Malaysia da purumba adagi Myanmar da thajanba sumba akoi rescue to khara yawe Haujek maroiba pau amuk Manipur gi ngaukai gi matang da Survey of India amadi Survey of Myanmar anina mamang sahida Dehradun da inakiba agreement review to hangani haina Chief Minister N Biren Phongdokre amadi lupa crore ani henbagi sana kg 3.3 mariga konana mioi ama custom preventive force more amadi anti smuggling unit imphal na fare Hauzi fabugi ona DSTV na pizaba paw matang solution jare miyang tabiri basingbo amukahanna khurum jare